Nasi phong kiba tuan ba pau si singdagi lokat ba pau kora update pizari ahan bada maru ba pau kuki kulai pai ba singa tanghol village volunteer singagi marakta nongmai kapna khare tampaktana sifai na paire singdana nongmai kapna bagi makon na nille mangkot chepuda laisabi ama nongmai na pale senapati dana kuki len thajillam bagi wathok oire india na pocha chatuna laiba kuki singa kulai pisinduna NACNIM gi mayokta laihale haina NACNIM gi maikeidagi phongdorakli chief minister Khemchana Tangkhul headman sing Lanai hospital ki mapu sing health service ki doctor sing unakre naga mihut yaudana naga kuki conflict ka mari lainana wari sanakhiba sengdoraknaba TNL na taksilakli Ukraine national sing Myanmar ki conflict ta chenade haikre Kuki Jo Council na yaragadi maitei amadi nagasu hekde yarakani khanbadi chama langani haina Federation of Haumina Thongdoragli Kuki Jo Council amasung Kuki MP Manipur gi mihut singna Manipur bu tangdu leitaba state ama oihannaba honari haina THRA na hongdokre Illegal immigrant singna chatharakpa thawong singna ingna leijaba pamba nagagi khul leitana leiba ngamdre haina SDSA na hongdokre lengak na kiriba karigino haina MP Bimol na hangre border fencing gi thabak mapung phana loisinba mathau tai haina ex-CMN Birena hongdokre puruk masel gi marakta khu kamchinduna ukhatna hannabagi honaraglibasi ijamjamna lawba yaroi haina RK Meghenna hongdokre Manipur Police na koireng na lusingba UNLF ki kedar tara mari khulaiga konana fare Adom na haujik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Haujik pausing amuk sandokna pijari ngarang nungthil Ukhrul district ki Mangkot Chipu village area da kuki khulai paibasing amadi Tangkhul village volunteer ani gi marakta nongmai kamnakhre nongmai kamnaba aduda kuki nupi macha ama soki hairi haukiba tha amarom asida Ukhrul district ta Tangkhul amasung kuki phurup ani gi marakta ungkhatnaduna lakbagi makha tarakpa thodokta ngarang nungthil pung amarom tabada district asigi Mangkot Chipu village area da Tangkhul village volunteer amasung kuki khulai Singi Maragda, Akanba Nomai Kamnabagi, Taudoksing Aduna, Kunjasing Mipainare, Hairi, Kuki Militant Amasung Tangkul Volunteer Anigi Maragda, Nomai Kamna Kibagi Taudok Adu, Ngarang Tilpung Manga Fauba Chataki Hairi, Nakal Anigi Maragda, Asok upon Nankibagi Pau, Hosi Paubagi Oina Fangdri, social media da Saitorapa video footage Singda, Kuki Naha Karana, Singtakta Bunker Sembagi Saktam Sing Uba Pangbada Natana, Atopa Maikei, Nomai Kapsilak Padagi Lumduna Lainaki, Taudok Topum da Security Forcing Sanctionba Haukre Hairi, Taudok Asigi Matangda, Kuki CSO Working Committee na Thadorok Pachirol Amada, Nomai Kamnaba Aduda, Kul Adugi Sahi, Nauribi, Nupi Masa Ama Nomai Maruna Panduna Soki, Haibo Wapam, Tamlakpaga Loinana, Kul Asidagi Meter Satruk, Rom, Glapna Leba, Lengthai Mall, Farming Area, Kunja Singna, Low Suringaida, Tangkhul Village Volunteer Singna, Harna Warning Taurokpa Amada Laitana, Thobal Turelgi Wangmada Leba, Singtaktagi Atat Akam Laitana, Nomai Kapsilakibani, Haina claim Toragli, Kulai Paidaba Kunja Singda, Onsinduna Nomai Kapsilakiba Thong, Adubu, Yaningde, Haina, Committee Asina Pongdorokpa, Sirolna, Atuba Matamda, Hiram Asida, Lengang Miying Changduna, Pak Sana Operation Chataduna Chenaba, Musing, Paduna Cherak Pigadabani, Haina Akanba Demand Toragli, Amarumda, Kuki CSO Working Committee na Tadurakliba Wapam Adubu, Central Working Committee of Tangkhul Naga Foothill Organization gi Media Selna Thadorokpa, Cherol Amada Ganna Yaningaba Pungdorokpaga Loinana, Mapam Maduda Kuki Su Group ki Meeting Makada, Nupi Sing Yauna, Kuki Militant Singna, National Highway 202 gi Nakalda Lairiba, Chingthak Singda, Bunker Amadi Drain Sing Saki, Masiki Chapjaba Khudam Sangdam, Oibada Matik Zagadaba video amadi footage loina lairi hairi Cherol asina makha taraduna mafam sing aduda Kuki militant singna Tangkhul naga singda attack chatharakibani maram aduna tungda asigumba aranba wafam sandorokloidabani haina Kuki CSO working committee gi mafamda section wafam thamlagli
Naga Kuki Khut Thongnabagi Makha Tarakpa Pauda Kangluki Irangi Mami Ama Fawba Tadriba Tampaki Lamdana Sifaina Pairaga Thamli Aduga Singi Lamdana Diwali Festival da Bumbula Thabagumna Nomai Kamnabagi Makolna Mapam Kayada Pumnin Nilli Khwaidagi Noba Irangda Ukrul District Litan Police Station na Konba Mangkot Sifuda Kuki terrorist amasung tangkul volunteer marakta chawna khut thonakibagi thodok aduda Kuki lesabi ama yethangba makhongda nongmai maruna panduna sokhibani soklaba nupi adu Assam Rifles ki kangbuna kangpukpi romda layengnaba pukhre hairi haukiba numit kharani gi mamangdagi Litan Police Station na konba mapam singda tangkul amasung Kuki phurup singagi marakta chawna ungkhatnaduna lakhibani makhoina loiba khulai paiba naha kaya ama phongna thorakduna nakal ani gi marakta ngahak leitana nongmai kapnari nongmai kapnabada khudong chananaba bunker kaya marum amasu sem saduna thamnari asigumba kiningai oiba thabak thoramsing asina maram oiraga khul amaga phaunaba yaba lambi singda misam amata chatpa ngamna khidre tampaki lamda security force na marang kaina paira leiraga su chawraba singi lamdadi security force sing marang kaina hojik phawba leitri security force ki ahoba amasung mathauda section dabagi khudong chaba lauraga kanglup anigi nongoi paiba sing khut thongnabani madugi saithengna misam miyam kaya marumda phangli awaba nanglaba tangkulgi khunja singna Manipur lenga kadaida laikhrabage haina tatana hangnarakli marak asida Senapati district ki Jameng Lake ki lengakna tourism ga mari lainana semgat sagatliba sing khulai paiba Kuki terrorist mayamna sangsilaktuna thugairambaga loinana mafam aduda Kuki len haina thajillambagi atobu achowba wathok ama amuk thorakle masina maram oiraga phuruk maselgi oiba nungainadabasi mapan thoraktuna Senapati district romdasu soirakadra sandorakadra haibagi mipaiba chawna laire thodok adugi matangda Thalon area Joint Action Committee on Protection of Ancestral Land na akan bamongda condemn tawbaga loinana chenariba Kuki sing adu pung nipal gi manungda phagadabani haina demand toragli semgat chagatliba sing adu Kuki terrorist sing aduna mai thadoklambani hairi Nagagi Lalolup National Socialist Council of Nagalim Isak Muiba NSCNIM amasung Government of India anigi marakta sign tawnakiba Nagagi Framework Agreement asigi waroisin nathainaba honabada Naga singbo aranba tahannabagi thong amagum Indiana haurafam khangdaba koichat chatuna hingliba Kuki nomad singda khulai sing mateng pangsinduna NSCN gi mayokda layanaba honari haina NSCNIM gi chairman Q Tukona phongdorakli Dimapur da leba loop asigi General Headquarter Hebron da pangthokiba loop asigi Nifutarelak suba Republic Day celebration tawraduna lusingba sina makata na hai matam amagi British loilam sasan na Kuki nomad singbu sijinnabagumna India government na Kuki singbu phongna kulai sing paihanduna NSCN gi mayokta laihale mahangna hai India government amasung NSCNIM ga lisingani taramangagi August ahumda sign tawnakiba aduna Nagagi Puwarida yauriba Naga sing asi maning tamna lairami haibadu khanghanbani adubu haujiki India gi thawong sing asina FA dagi nathaire haiba takpani haiki Naga Framework Agreement asida Indiana utliba thawoidaba thawong agreement asigi letter and printa achoba para ama tambire haina takpani Government of India amasung NSCNIM anigi marakta lainaramba thajanaba sing manghannaba sinbani haina maral sirakpaga loinana mahangna makhatana hai hiramasiga mari lainana India gi wakhal ani longba thausil sing asina Framework Agreement achumba saktam sing tamna manghannaba honabani thawong asi India gi khwaidagi pangdaba thawong amani hairi adubu haujiksu Naga singi thawna amasung khangba kanbagi thawna sing hanba leitri Naga gi Framework Agreement amasung political solution sing puraktriba phawba Naga sing punna leptuna honabada isorna soidana mateng panglagani haina mahangna phongdoki CM Secretariat ngarang Chief Minister Yumnam Khemchana Tangkhul Naga Headman Association singi mihut sing All Manipur Health Services ta Dr. Oiba Association gi mihut sing amadi Lanai Hospital singi mapu singa tongan unaduna mari leinaba hiram kayagi matangda wari sanakre hairi Chief Minister Yumnam Khemchana X ta thagalakpa chirol amada mahangna Tangkhul Naga Headman Association gi mihut kangbu amaga mahaki office ta unaduna chawkhot thawrang yauna atai hiram kayagi matang wari sanaki Manipurda ningsingba thoktraba matamdagi lamdam asigi cultural ethics amadi socio political gi lamda Tangkhul community na asoba thodang ama loduna lakli haiki lengaki maikeidagi
community asigi chawkhatnaba amadi hojik thengnariba khudongchadaba kaya asi kokhannaba pukjel sengna thabak paikhatgani chawkhatpa lamdam ama oiba haibasi lamdam asigi community khudingmak punna chawkhatminaba mathautai haina su phongdorakli amaromda All Manipur Health Services Doctor Association gi mihut singasu unaduna wari sanaki haina CM na X ta thadurokba warol aduda palli unaba aduda healthcare delivery system phagatnaba amadi medical ecosystem hena mapangal kalhannaba yauna tongan maru oiba issue kayada kopna wari sanaki hairi state asigi mipum khudingmakta chap manana quality healthcare services phanganba haibasi lenghak asigi achetpa pandamni darkar leiba hidak langthak sing awatpa laihandana phanghanaba amadi medical resource laihanaba lengakna angamba thakta thabak lokhatkani haikibaga loinana ana layeng amadi miyoibagi punsi kannaba honabada medical performance da lairiba singna lawriba thaudang singju chief minister na singthaki nakalamaromda state asida lairiba lanai hospital singi mapu singi mute kangbu amagachu CM secretariat chief minister Waikem Changa unaduna lanai hospital singna thengnariba khudongchadaba singi matangda munna khana nainakre chief minister na extra thadorokpa chirol da palli overall health ecosystem private hospital singna achoba thodang loduna state asigi mipum khuding magda quality healthcare amadi health security phangali haina singtharakbaga loinana laingak nasu state asigi healthcare system phagat anaba angamba thakta thabak lokhali haina su phongdokhi chief minister na extra thadokpa chirol amada March kulhumdoi High Court of Manipur lingkhat khibagi chahi 12 rak suba mapok kumon numina lakpada yaifa paujel pirakpaga loinana ikai khumnajariba judge sing advocate sing amadi legal fraternity pumna makta ikai khumnaba amadi thagatpa phongdorakli Tanghul Naga singi apex body ama oiriba Tanghul Naga long na tongan ba dabi sing tawraduna chief minister Yumnam Khemchan Singh na tha asigi kunnithoi da Assam gi Guwahati da legitimate oina recognize tawdaba Kukizo Council gi mihut singa unaduna Manipur da shanti amasung tangdu leitaba lamdam ohenaba sanaki ba wari adugi manung channa hojik Ukhrul Kamjong amasung Kangpokpi ga tainaba singna Tanghul Naga amasung Kuki militant singa atat akam leidana khut thoknaba amadi ungkhatnaba thodok singi matangda Tanghul Naga gi mihut sing yaudana kari maramgi damak wari sanaribano haina TNL na chief minister na miyam khangna singdorakadabani haina taksilakli working committee on Tanghul Naga long na thadorakpa chirol amagi matung inna hai Ukhrul district ki mafam singda Kuki militant singna violate oiba thabak sing chathariba asida government asina laksinba ngamdare amasung Tanghul gi mihut singa government ki chathakiba peace talk adubu miraiduna thamle haina takpani hairakli lup asigi media cell na thadorakpa chirol asina makha taraduna ikui kuidana Ukhrul district ki mafam singda Kuki militant singna chathakiba violate oiba Thagdok Singh Palladuna Government of India ka sign taunariba suspension of operation su de yauriba Kuki militant singi Kedar Singna Sana Kaithel da tatana attack chathaduna lakli tha asigi kunga humdoi da Kuki militant singna atamnana changlaklaga khul asigi lungtar area da lairiba community reserve forest mai thakiba amasung khunja ama thadokraba matung village authority na yamna kanna haijaraba matung phawba asida Assam Rifles personnel kuntra amasung Marisuba Maha Regiment ki group ama tharaktuna deploy tawki hari thado osigi matakda government na Tanghul Katam now long na National Highway 202 Imphal Ukhrul Road ta Tanghul Naga amadi atai khunja sing chatok chasin tawbada athingba pihaloi haina thajaba pikraba matung haukiba nongaijing numittagi hauduna Kuki militant singna lambi asigi lital manakta lambi asida lakpa gari singdagi ain kaina tax khonggatpa haukhre haina cherol asina su phongdorakli India gi authority sing na tourist visa sing paiduna India thunglaba matungda Mizoram state fauduna Myanmar da military junta gi mathakta lan horiba ethnic rebel sing amasung India gi mathakta lan horiba Myanmar da base tawba North East ki insurgent group sing da lan tambiba amasung war drone sing supply tawi haibagi maralda phajinduna National Investigation Agency NIA na thijinba haukraba Ukraine gi citizen taruk India gi
investigating agency singna siriba moral sing yakhidabaga loinana phajinduna thamliba Ukraine nation sing asi moral leite haina Ukraine government na phongdorakli haina news agency singna report tonari India gi security agency singna tha asigi tara humdoida Delhi Kolkata amasung Lucknow airport singdagi faraba matung NIA na makhogi mathakta Unlawful Activities Prevention Act ki under section 19 ki makhada case register tawraba matungda Delhi gi Patiala House Court ki National Additional Session Judge Prashant Sharma na puthokduna numit 12 ni NIA custody remand loktaduna makhoi gi mathakta agency asina thigatba hokibane NIA gi custody remand oina leiriba foreigner sing adudi America macha Matthew Arbon Van Diko Ukraine citizen Taret Hurpa Petro Slimiviek Tarax Ivan Sukomano Bhai Stevana Kiba Marian Honiruk Masim amasung Kamiskai Vector ni Indiana narrative na piba report amagi matung innadi phajinduna thamliba foreign national sing asi open source information amasung analysis ki matung innadi intelligence service amasung military unit singa yamna naknara mari lainaba miyoi singni haidi phajinduna thamliba Ukraine sing asi Ukraine government ga maru oina lebak singda thaduna hojik Russia amasung Ukraine gi marakta Chathariba lan asida Russia gi mayokda pau sandoktuna Russia bu lan uhanaba thadorokpasu oiramba yai haina agency gi report asina makhatana phongdokli Chaliba tha asigi kunmathoida Manipur gi chief minister Yumnam Khemchandna Guwahati da chattuna Kuki-Zo council ga unaduna wari chanakiba aduna Maitei amadi Naga gi apambagi mayoktani Kuki-Zo ga wari chanadringai gi mamangda Maitei amadi Naga miyam ga hana wari chanaduna wakhalon phaudoknagadabani haibaga loinana Kuki-Zo council na yaragadi Naga amadi Maitei nasu hekta yarakani khanbadi chama da chama langani haina Federation of Haumi gi president Sapamcha Jadumani na phongdorak Federation of Haumina Thadorokpa Chirol Asina Hai Kuki-Zo singna Landarakduna Misam Kaya Nupi Angang Masing Kangdana Minungsi Machet Ama Fauba Yaudana Hatpi Kre Masida Natana Asiba Masa Fauba Pangdana Ladiba Sing Amadi Mayum Makai Maina Tumna Thadok Pikraba Miyamgi Apambagi Wakalon Amata Logdana Kuki-Zo Them laga hekta yagani haibadi Maitei amadi Naga miyam karisu nate phongdokpani Chief Minister na haiduna wari sanariba Kuki-Zo council asi Manipur laingangna kumja 2023 gi December 19 da asigumba loop amata leite haina phongdokiba leikarabani masibu amuk nauna recognize tawba haibasi Chief Minister Yumnam Khemchandgi kari oijabano hanglakli wari sanabada yauribasing adu lamdam asigi citizen la Manipurda karamba chahida changlakhibano haiba adu hana thidoktana wari sanaba haibasi Kuki-Zo foreigner oiramlabasu wari sanagadoribara haiba wahang asini Myanmar macha KNO gi president PS Haukip natana Myanmar da member of parliament fawba oiramlaba Zomi Unification Organization gi President Thanglian Pau Guite asi Myanmar origin ni khangna Manipur amadi India government na Manipur thugainaba su tawduna wari saba asida Manipur miyamna government asibu kadai fawba thajaningai oiribage National Highway 2 da leiriba Kangpokpi gi mafam haibadi kilometer 15-33 sangba matek asida yamna chief oiba politics tawba asina lamdam asigi miyambu kaya yamna anemba thakta thamle haibasi mipum khudikmakna khangi Manipur thugainaba changsilakpa foreigner singi lan asida government na matam khudingmakda kawroidabadi lamdam asi aikhoigi ipa ipu singna sahi lisang sina ngaktuna ngasigi mirolda sinarambani haibasi laingangna kawroidabani maral leirabasing adubu maralgi matung inna cherak pibagi mahuta kankhattuna thambagi thabak tawroidabani maduna tungda lebak kainabagi achobo machak oirakani haina cherolasina makha tarakli Manipur state ta proxy dealing sing thadokuna militant group singi mathakta chapchaba action laukhatuna lamdam asida tung koiba shanti amasung normalcy puraknaba government na honaba matam yaure haina di thado human right advocacy na government ki puning singsilakli organization asina thadokba cherol amagi matung inna Manipur da thokliba irang asida Kuki-Zo council amasung Kuki NP Manipur gi mihut sing yamna chauna yauduna Manipur state asida tangdu leitaba
ꯊꯦꯡꯅꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯦꯟꯗꯦꯠ ꯌꯥꯎꯗꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤ ꯑꯗꯨꯒ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯕꯨꯁꯨ ꯍꯨꯝꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯔꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯡ ꯐꯪꯕ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯗꯨꯅ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯇꯦꯟꯁꯟ ꯋꯥꯡꯍꯟꯗꯨꯅ ꯊꯝꯂꯤ 2012 ꯃꯦ 3 ꯍꯧꯗꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯍꯥꯏꯕꯗꯤ ꯊꯥꯗꯧ ꯃꯥꯔ ꯖꯧꯃꯤ ꯑꯃꯁꯨꯡ ꯃꯤꯖꯣ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯐꯝꯗ ꯇꯥꯍꯟꯗꯨꯅ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯅꯤꯡꯊꯤꯅ ꯈꯟꯊꯗꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯄꯥꯝꯖꯗꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯒꯨꯋꯥꯍꯥꯇꯤꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯒꯤ ꯑꯀꯨꯞꯄ ꯄꯥꯎꯗꯝꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯊꯝꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯖꯦꯟꯇꯦꯠ ꯕꯣꯗꯤ ꯑꯃꯅꯤ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯕ ꯗꯥꯕꯤ ꯇꯧꯔꯤ ꯂꯨꯞ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯨꯝ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯍꯟꯗꯨꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯁꯨ ꯑꯥꯄꯤꯜ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯁꯤꯡ ꯅꯤꯡꯊꯤꯅ ꯆꯠꯅꯍꯟꯕ ꯆꯞ ꯃꯥꯟꯅꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯕ ꯃꯇꯝꯗꯇ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯗꯚꯣꯀꯦꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯄꯥꯝꯕ ꯅꯥꯒꯥ ꯈꯨꯜ ꯀꯌꯥ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯃꯁꯤꯡ ꯈꯪꯗꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯅꯤꯡ ꯇꯝꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯥ ꯑꯁꯤꯒꯤ 12ꯗ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯥꯃꯦꯡ ꯂꯦꯛꯇ ꯂꯩꯔꯤꯕ ꯊꯣꯡꯂꯥꯡ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯊꯣꯡꯂꯥꯡ ꯅꯥꯒꯥ ꯈꯨꯜꯗ ꯃꯩ ꯊꯥꯕ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕ ꯂꯨꯠ ꯇꯧꯕ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯝꯈꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯈꯤꯕ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯠꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯦꯡ ꯀꯣꯟꯁꯥꯈꯨꯜ ꯋꯥꯐꯣꯡ ꯏꯊꯥꯟ ꯑꯃꯁꯨꯡ ꯀꯦ ꯂꯨꯡꯔꯤꯔꯥꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯥꯎꯅ ꯁꯣꯛꯍꯜꯂꯦ ꯊꯥ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯂꯝ ꯑꯣꯏꯔꯤꯕ SDSA ꯄꯥꯔꯛꯇ ꯎ ꯍꯧꯕ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯍꯥꯏꯅ ꯏꯁꯤꯜꯂꯝꯕ ꯊꯦꯡꯅꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯃꯈꯥ ꯇꯥꯕ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯗꯤ ꯅꯥꯒꯥ ꯃꯤꯌꯥꯝ ꯅꯥꯒꯥꯒꯤ ꯂꯝ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠ ꯀꯟꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯒꯅꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯗꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯀꯨꯀꯤꯁꯤꯡ ꯅꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯜ ꯋꯥꯔꯣꯜ ꯀꯌꯥꯁꯨ ꯊꯝꯂꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕꯗ ꯀꯔꯤꯒꯤꯗꯃꯛ ꯀꯤꯔꯤꯕꯅꯣ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯍꯪꯈ꯭ꯔꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯕꯖꯦꯠ ꯃꯤꯐꯝ ꯑꯁꯤꯒꯤ ꯆꯠꯊꯈꯤꯕ ꯁꯦꯁꯟꯗ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯣꯏꯟꯠ ꯕ꯭ꯂꯦꯡꯇ ꯍꯥꯠꯇꯣꯛꯄꯤꯈꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯔꯤꯁꯤꯀꯥꯟꯇꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯅꯤꯡꯂꯤꯕꯗꯤ ꯔꯤꯁꯤꯀꯥꯟꯇꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯅꯕ ꯍꯥꯏꯖꯔꯒ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯔꯤꯁꯤꯀꯥꯟꯇꯒꯤ ꯈꯨꯠ ꯂꯣꯟꯅꯈꯤꯕ ꯑꯗꯨꯅ ꯇꯥꯛꯂꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ
masa masagi yumda hanjilhanba amadi India ki constitution na piba hak khudingmak pibinaba khut lonaraga hajaribani amaromda sahi ahumrom state asigi national highway ching amadi airport ta ningtamna chatpa yahalu hairiba miyamgi kholau adu risikantagi khut lonakiba aduna mahut silibani asigumba wahanthok leiba risikantagi khut lonakiba amadi Manipurda human right nathairaga thamlakhiba kayagi matangda parliament ta khananaba matam pibiyu haijadu lakbani Manipur asi India ki state ama nattabadawna khalloidabani irang asiga mari lainana kumja lisingani kulumdoida semkhiba inquiry report tha tarukki manungda lankhallakadabani haina khanghanba leigrabasu haujik phawba kumja lisingani kuntaruk yaurabani Manipurda thokliba irang asida India laingakna karigidamak responsibility fix tawbada kiribano hainasu MP Bimolna makhatana hangki Myanmar amasung Manipur anigi ngamkai paringda haujik chathariba border fencing ki thabak asi mapung phana loisinba mathau tai fencing ki thabak mapung phana loisindriba phawba Myanmar dagi lonna miyoi sing changlakba thingba ngamloi haina hanagi chief minister oiramba Nongthombam Birena phongdorakli ex CM Birena ex ta thadorapa warol amada mathaki wafam asi phongdokpaga loinana hiram asida prime minister Narendra Modi amadi home minister da akanba miyeng changbiduna ngamkai chambal khabagi thabak lokalakpa bu thagatpa phongdorakli ngamkai chambal khabaga iroinana border da leiriba gate singda akanba thabak lokalakpa amadi FMR MN tawduna regulate tawriba asimakna illegal immigrants sing changsilakpa thingba ngamlagani haibagi thajabasu thamli Ministry of Home Affairs na Parliamentary Standing Committee da pikalakiba report ki wafam paladuna India amasung Myanmar anigi marakta leiriba kilometer lisingama chatruk nifu humdoi ngamkai asangba saruk asigi manungda kilometer chahum marifu 10.38 ngamkai chambal khabagi ayaba lengangna sanction tawre hariba sanction tawraba asangba asigi manungda kilometer nifu humdoi point hombudra manga hauji phawbada mapung phana ngamkai chambal khabagi thabak loisinkhre kilometer chahum nifu taruk point nifu mari sangba ngamkai gi saruk sambal khabagi thabak chathari designated gate nifu humdoi gi manungda gate kunda free movement tawba hore tha asigi taratareta state asigi lambi thong sembagi matangda parliament ta table tawkiba report ki matung inna apunba kilometer Lising ahum chama marfu taramari point Nepalgi semlakadabagi manungda kilometer chamapan nifumathoi point maripu taramapan sanction tawre masigi manungda kilometer taramathoi point manga khak mapung phana loisinba ngamkre kilometer chamapan kunthra gi saruk sembagi saruk chathari maram asina lambi sembagi thabak asisu hena khumang yangchinnaba changsilliba N Birena center lenga ki puning singsilakli Furup masil gi marakta hu kamchinduna ungkhatna hannabagi honaraklibasi icham chamna lawba yaroi achauba thorang amagi thawinsin ni haina UNLF ki former chairman RK Meghena phongdokre lamdam asida leiriba indigenous community singi CSO sing community leader sing intellectual sing religious leaders sing amadi social leaders sing saruk yaduna punna chamin thangminaba amadi amaga lengonabagi thoram aduda UNLF ki former chairman RK Meghena atopa ming sanayaima UMPC Manipur ki president Aljaha Maulana Muhyiddin Mujahir retired election commission P Hunyo Tangkhul amadi Bari Jeme Masjid ki page imam Hafif Kwari Uyamuddin na mathang sina athoiba mithunglen oiduna thoromapu amadi akhanaba mithunglen sing oina saruk yaki thoromaduda saruk yaraduna RK Meghena makhatana hai kunma thoichuba chahi chagi chahi kuntaruk changsilakpa asida Aikoigi iramdam asi kangkong chairaba phibam amada leire furup amagi marakta nungsina handanabagi hu kamchinba hana sunahanba furup maselgi marakta singsep thaduna ungkhanna hannabagi silliba khudingmak icham chamna lawba amata yaroi masi khudingmak achauba thodang amagi thawin sinni masi aikoigi apunbagi saktam asi thugainaba Manipur bu thugainaba honarakpane makhoi asi masak khangdokpa tangai fade maitei amana natraga maitei pangal amana Manipur kaiba yaba furup amagi thamoi sokpa yaba wa nganglakpada maitei apunbada amadi maitei pangal apunbada nganglakpa oina lawroidabani maitei maraktasu amadi pangal maraktasu Manipur gi apunbagi saktam khandaba furup khaki khanba miyoi kaya amasu lei
ꯑꯗꯨꯕꯨ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯃꯤꯟꯅꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯃꯗꯤ ꯍꯤꯁꯇꯔꯤꯁꯤꯡ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯎꯊꯣꯡ ꯑꯦꯔꯤꯌꯥꯗꯒꯤ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ 14 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯀꯦꯗꯔꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯝꯕꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯅꯃꯩꯔꯥꯛꯄꯝ ꯀꯣꯟꯗꯨꯝꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯂꯥꯜꯍꯩꯕ ꯆꯍꯤ 43, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯣꯖꯦꯁ ꯑꯦꯂꯥꯏꯁ ꯀꯪꯂꯩꯄꯨꯕ ꯑꯦꯂꯥꯏꯁ ꯀꯤꯂꯣ 1 ꯆꯍꯤ 49, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯥꯃꯣꯟ ꯂꯩꯀꯥꯏ ꯃꯪꯒꯦ ꯃꯈꯣꯡꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯁꯔꯃ ꯑꯦꯂꯥꯏꯁ ꯈꯥꯕ ꯆꯍꯤ 54, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯔꯥꯏ ꯆꯤꯡꯉꯥꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯌꯦꯂꯥꯝ ꯔꯇꯟ ꯁꯤꯡ ꯑꯦꯂꯥꯏꯁ ꯈꯝꯕ ꯆꯍꯤ 53, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯍꯥꯎꯇꯛꯇꯒꯤ ꯑꯍꯟꯊꯦꯝ ꯔꯇꯟ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯁꯤꯔꯣꯏ ꯆꯍꯤ 50, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯔꯥꯏ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯒꯤ ꯁꯣꯌꯥꯝ ꯁꯟꯖꯤꯠ ꯆꯍꯤ 22, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯟꯗꯣꯡꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯣꯏꯖꯝ ꯀꯥꯔꯖꯤꯠ ꯁꯤꯡ ꯆꯍꯤ 10, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯥꯃꯨꯈꯣꯡꯗꯒꯤ ꯄꯨꯈ꯭ꯔꯤꯍꯣꯡꯕꯝ ꯅꯣꯡꯁꯥꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯂꯥꯏꯗꯕ ꯆꯍꯤ 19, ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯧꯕꯨꯡꯈꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯥꯡꯉꯨꯖꯝ ꯃꯥꯏꯟꯁꯟ ꯃꯩꯇꯩ ꯆꯍꯤ 18, ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯧꯗꯥꯝ ꯃꯨꯅꯥ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯏꯅꯥꯎ ꯆꯍꯤ 19, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯀꯣꯟꯁꯝ ꯕꯦꯕꯦꯇꯣ ꯃꯩꯇꯩ ꯆꯍꯤ 19, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯍꯥꯎꯇꯛꯇꯒꯤ ꯋꯥꯍꯦꯡꯕꯝ ꯃꯥꯟꯇꯣꯁ ꯃꯩꯇꯩ ꯆꯍꯤ 19, ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯟꯗꯣꯡꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯤꯛꯁꯟ ꯁꯤꯡ ꯆꯍꯤ 19 ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯈꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯉꯥꯈꯝ ꯔꯣꯃꯦꯁ ꯑꯦꯂꯥꯏꯁ ꯌꯥꯏꯐꯕ ꯆꯍꯤ 30ꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯀꯦꯗꯔꯁꯤꯡ ꯑꯗꯨꯗꯒꯤ ꯏꯟꯁꯥꯁ ꯔꯥꯏꯐꯜ 2, ꯏꯟꯁꯥꯁ LMG ꯃꯦꯒꯖꯤꯟ 9, ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯃꯦꯒꯖꯤꯟ 5, ꯏꯟꯁꯥꯁ ꯅꯣꯡꯃꯩ ꯃꯔꯨ 100, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1, ꯃꯣꯕꯥꯏꯜ ꯐꯣꯟ 12, ꯍꯦꯜꯃꯦꯠ 5, ꯕꯦꯛꯄꯦꯛ 5, 4 ꯋꯤꯂꯔ ꯒꯥꯔꯤ 4 ꯃꯈꯣꯏꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫